ꯄꯨꯃꯤꯟꯅꯔꯛꯁꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯅꯪ ꯐꯥꯔ ꯄꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯐꯥꯔ ꯄꯨꯅꯤ ꯖꯦꯜ ꯅꯝꯁꯟꯅꯤ ꯅꯪ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯑꯃꯨꯛ ꯋꯥꯔꯅꯤ ꯅꯆꯥ ꯑꯃꯨꯛ ꯆꯔꯥ ꯍꯦꯜꯂꯅꯤ ꯀꯣ ꯑꯗꯨꯅ ꯀꯣꯄꯔꯦꯠ ꯇꯧꯕꯤꯔꯣ ꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯕꯤ ꯂꯩꯇꯦ ꯊꯣꯡ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯅꯣꯏꯅ ꯀꯩꯗꯧꯍꯟꯅꯤꯡꯉꯤ ꯅꯣꯏꯒꯤ ꯑꯋꯥꯕꯁꯤ ꯌꯨꯝ ꯑꯃꯗ ꯀꯩꯅꯣꯅꯤ ꯄꯥꯈꯣꯏꯗꯤ ꯁꯥꯔꯚꯤꯁ ꯑꯃ ꯄꯤꯔꯕꯗꯤ ꯌꯥꯏꯑꯕ ꯄꯩꯁꯥ ꯇꯥꯟꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯁꯨꯕꯒꯤ ꯏꯆꯥꯁꯤꯡꯕꯨ ꯌꯣꯛꯅꯉꯥꯏ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯐꯤ ꯈꯔ ꯄꯤꯕ ꯉꯝꯕ ꯑꯗꯨ ꯑꯇꯩ ꯁꯨꯔꯗꯤ ꯄꯩꯁꯥ ꯊꯣꯛꯇꯦꯕ ꯄꯣꯄꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯁꯨꯐꯝ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯂꯩꯇꯦ ꯑꯁꯨꯛ ꯆꯥꯝꯕꯁꯨ ꯆꯥꯝꯃ ꯁꯤꯗꯦ ꯆꯥꯝꯃꯗꯨꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯐꯤꯗꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯂꯣꯏꯅ ꯂꯩꯇ꯭ꯔꯅ ꯄꯣꯄꯤ ꯂꯣꯏ ꯊꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯆꯨꯝꯃꯦ ꯅꯪ ꯁꯤꯗ ꯂꯝꯕꯤ ꯂꯩꯇꯦ ꯊꯣꯡ ꯂꯩꯇꯦ ꯆꯨꯝꯃꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯁꯔꯀꯥꯔꯗ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯧꯍꯟꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯌꯣ ꯁꯥꯔꯚꯤꯁ ꯌꯨꯝ ꯑꯃꯗꯀꯣ ꯅꯤꯄꯥꯈꯣꯏꯗꯀꯣ ꯁꯥꯔꯚꯤꯁ ꯑꯃ ꯄꯤꯔꯕꯗꯤ ꯐꯒꯗꯕ ꯑꯗꯨ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯁꯦ ꯏꯆꯦ ꯑꯩ ꯍꯥꯏꯒꯦ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯃꯗ ꯂꯣꯏ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯅ ꯅꯪ ꯁꯤꯒꯤ ꯈꯨꯟꯁꯤ ꯌꯧꯅꯕ ꯂꯝꯕꯤ ꯊꯣꯡ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯕ ꯄꯣꯠꯊꯣꯛꯁꯤ ꯌꯣꯟꯅ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤ ꯁꯔꯀꯥꯔꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯤꯌꯨ ꯃꯥꯔꯀꯦꯠ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯉꯝꯕ ꯊꯕꯛ ꯄꯤꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯅꯣꯏ ꯌꯥꯅꯤꯡꯕ꯭ꯔꯥꯕ ꯀꯩꯅꯣ ꯀꯣꯝꯂꯥ ꯊꯥꯕ ꯑꯦꯀꯔ ꯊꯥꯕ ꯈꯣꯏꯗꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯤꯡꯃꯤꯕꯨꯗꯤꯀꯣ ꯅꯦꯡꯐꯨ ꯂꯩꯕꯅꯤ ꯅꯦꯡꯐꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯌꯥꯎꯔꯣꯏꯕ ꯑꯗꯨꯒꯤꯅꯦ ꯃꯤꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯂꯣꯛꯈꯜ ꯄꯤꯕ ꯊꯥꯕ ꯆꯍꯤ ꯑꯃ ꯂꯣꯛꯄꯗꯤ ꯑꯗꯨꯝ ꯆꯍꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧ ꯆꯥꯎꯕꯅꯤꯅꯀꯣ ꯑꯗꯨ ꯅꯤꯡꯊꯧ ꯌꯥꯗ꯭ꯔꯒꯗꯤ ꯊꯥꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯁꯔꯀꯥꯔꯗ ꯑꯃꯗꯤ ꯃꯤꯌꯥꯝꯗꯅꯦ ꯎꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯅꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝꯁꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯔꯣꯏꯕꯗ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥ ꯌꯣꯛꯇꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯗꯕ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯌꯧꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯗ꯭ꯌꯨꯇꯤꯒꯤ ꯂꯥꯛꯄ ꯅꯣꯏꯗꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯂꯥꯛꯄꯅ ꯀꯟꯈꯠꯂꯒ ꯇꯧꯔꯒ ꯆꯠꯈꯤꯕ ꯄꯥꯟꯗꯕ ꯃꯦꯝꯅꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯃꯤꯌꯥꯝ ꯅꯣꯏꯁꯨ ꯆꯤꯡꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯇꯝꯗꯩ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯤꯆꯝꯗꯤ ꯃꯤꯌꯥꯝꯗꯤ ꯋꯥꯏꯗꯅ ꯃꯈꯜꯒꯤ ꯑꯋꯥꯕꯅꯦꯕ ꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯅꯪꯒꯤ ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯉꯁꯤꯐꯥꯎꯗ ꯆꯠꯄ ꯌꯥꯕ ꯒꯥꯔꯤ ꯊꯧꯕ ꯌꯥꯕ ꯂꯝꯕꯤ ꯁꯦꯝꯃꯛꯀꯗꯕ ꯋꯥꯠꯈ꯭ꯔꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯁꯤꯡ ꯌꯥꯝꯗꯅ ꯂꯩꯈ꯭ꯔꯦꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯗ